ngasi ayu phong ki batuan tuan manipuri se phong sing amasum thoki ba thodo wa thok sing digi maru oibe I pau sing khong ga sarga manipur top channel ki maike digi myam na thamjagi ahan bada ngasi phong ki ba manipuri se phong sing du maru oibe I pau sing ama oina headline story ba maru oibe pau mal khosara kan hana myam na thamjagi state ki wang mra thokpa Russia na Ukraine da landakre misimina kaya marum thokle hairi Russia ki President Vladimir Putin na Ukraine ki mathakta special military operations sa Thadagani hana lakthoki baga loinana ngasidagi Russia ki army air force amadi navy na Ukraine ki tuan mafam singda landa ba hokre ngasidagi sa thaba hokiba attack adu anisubo malem ki lanjaw ki matungda thokpa khwaidagi chawba lan amani haina miyamna mot pinarakli Russia ki makedi ki lan lakthoki baga loinana Ukraine ki tuan city kyada missile na landakre Masisu batakta Belarus amadi Crimea rom dagi thomjilak Russia ki ehenba lanmi kyana Sarnihip Kharkiv amadi Luhansk region da sauna amanga ta thonkhre masida sunatana Odessa amadi Mariupol da su naval forcing na landakhre Ukraine ki capital oriba Kiev city gi akoiba da bomb pokhaiba nomai kap ki makhol myamna tanakhi city sigi main airport ki akoiba da su Saidel Kongki, Oiragriba Piva Masida Malem ki Levak Sina Russia ki matakta akan mamiyeng Sangbi na Bamadi Lokhat Pamtok Patabak Sing Lokhat na Ukraine ki President Volodymyr Zelensky na apel tarakli Ukraine ki Foreign Minister Dmytro Kuleba Twitter Tagalakpa post aman hai Ukraine ki matakta Putin na lan lakthoki bedagi ingna tapna leijaram leba si kangkhong sa hele lan phamasida Ukraine mai leiduna khakseloi Hanba leitana mai pak triba faw lanthing na khikani nakala maromda Putin na phong turak pigi matung ina special military operation si Ukraine da leidiba Russia gi masing yamlaba miyam kannabagi damak tangai fadana satakibani Russia ga yumlon na leidiba leba sidigi matam kuinagi mamangdagi threat makhal kaya marum pirakpadagi tangai fadana attack asi satakibani Leba ani gi marakta saun ungkhanaba laikiba maramna Ukraine gi civilian flights sing suspend tawduna thamkhre loinana Russia gi oina su Ukraine ga naknaba mafam sinda leiba civilian flight servicing suspend tawduna thamkhre Russia na sogatpa Ukraine gi laholup singna news agency sing da phongdorok pagi matungina hauju phawbra Ukraine gi town ani makhoina khudum jansin bangamle hari United States ki President Joe Biden Ukraine gi President Zelensky ga wari sanaduna Russia gi attack asi condemn tokhi Oirakliba Piva Masida United States amadi masiga satminariba leibak singna Russia gi matakta lokhat phamthokpa thabak lokhat pa horagani haina thajaba piki Russia gi attack asida United Nation gi Chief Antonio Guterres na akan mamongna kandem tarakli mangna thadorakpa chirolamagi matungina athuba matamda miyoibigi minungsi yenglaga Russia na makhoi gi lanmising hanjin hananaba amadi saukhalaba matamasida Lan to ondana wari sanaduna waroisin purakna bohonagadabani haiki lan asina Ukraine amadi Russia khakta tana malem gi leba khudimakta asobo safu pigani maram asina yariba makai lan to ondana bohonagadabani haiki nakala maromda leba kuntra na sungsina duna semba North Atlantic Treaty Organization NATO gi oina emergency meeting ama organization sigi sip Jens Stoltenberg kaukhibaga loinana Russia gi thawong asibu akan mamongna condemn takre European Union gi maikaidagi su thawong asibu yamna kana yaningdaba phungdorakli thawong asi international law bu khungawna ba mani yamna maram chadaba khongthang amani haina Germany amadi United Kingdom na Russia gi mathakta moral sirakli ngasidagi hauduna satakiba Russia gi attack asida Ukraine gi air base taraga mathu yawna military facility humdraga mari amang ata thon madana tana lanmi nifu amasum civilian tarahena hatkre Ukraine gi maikaidagi su Handuna no mai kapda Russia gi lanmi yang khairom hat kre haina claim tawri masida sinatana Russia gi aeroplane manga amadi helicopter anileba sagi nopok thangba sarukta thugai kre haina Ukraine gi army general staff na phongdokre panba yabda Ukraine America yauna NATO ga afaba mari thamlakpadigi Russia gi makedi akan mamiyeng sangduna lakhibani masida sinatana Ukraine da NATO gi khulaising thamjilakpa asiga Russia gi security da akaiba oiragani haiduna khulaising asi lakthokhina ba madi NATO dagi lapna leinaba Russia na khankhibani kariguma Ukraine na NATO yaukhiba tarabdi Russia gi border ngamkai nakna NATO gi lanmising na operate torakani haibigi singnaba sauna lekhibani masina matamamada hektamak Russian attack satharakpa yabagi khudongchaba pibu oina thokani hain Russia gi makedi gi phongdokhibani Kumza English Singa Taragum de Russiana Lokshin Kiba
Crimea state asi karigumba Ukraine NATO yaukhrabadi amuhana lauksinana bu honarakani habigi mi paiba phongdokna khiba sulaiki maram singasina lana si Russia gi oinadi tangai fadana sathakibani hari saira sida Ukraine lairik tamduna amadi thabak tawduna laikiba India gi citizen kayamarum leba sida puranaba akhanaba flight ama thanaba thorang tokre adoba Ukraine go irakliba phiba masida civilian flight punamak suspend tokibadagi flight adu thaba ngamdana hauju phawi oina lairi tala asida Ukraine da lebe India gi embassy na advisory ama thoktuna India gi citizen punama asoi angam thokloidaba bomb shelter natraga underground metro station singda lainaba khankhre Ukraine amadi Russia gi marakta khut thoknarakpa sidagi malem gi stock market sauna akaiba phire India gi oinasu ngasi khakta da investor singdagi punalupa crore lakh taragani thoi mangle haina agency sina phongdurakli Russia gi oinasu stock market asi record oina sar nifugama hanthaduna billion dollars tani ga yankai mangle haina su pausna makhata na su phongdurakli makasa tarak poina to papaw man BJP lenga klaklabadi yungang yolangani minister Manipur da BJP lenga amuk halaklabadi lona sungliba yungau thakanbagi mahutta legalize ohenduna haksang na sokpagi sang su hanthangadaba yungang oina pithakani haina Manipur gi minister N Birena phongdokre wapam masing asi khundrakpam assembly constituency da BJP gi mire oiriba Tesh Mohindro gi sambai ground pangthokpa nomigoiba political conference ta phongdokhibani magna hai lamdam sigi naha kya niyam kaina haksang sopa mong da sunglibi yu thaktuna manung matam sadana laikidaba yauri asiguma nungaitaba thaudok sing makhata na thongandana ba lenga sina honagani miyam gi punsibu aso engam thoktana ba thaba khudimak lenga sina pahetkani speaker oiramlaba miyo amana assembly gi chokri thudekhibabu procedure khangbagira state asigi miyam gi lanthum kya sai taraga manga matuna laklabnina makoibu miyam na yadi haiba handaki mikhal sida khangalasi constituency asida ticket ki matang na thaudokra thokibadu soikibadagini miyai khudimak BJP gi mapangal hanthandana ba honaminagadabani magna hai Manipuri singdi sarai helabasi isagi ikai khumna bangak na hingba lamdamni Manipur gi haukraba athaubu ipaipu kya gi puwari sing mamangda palamba laingak na sakhanglamde adobu center amadi state paliba BJP lenga asina athauba kya da ikai khumna bu ulaga lakli masigi manungsana miyamna kaururaba wari kya na haunana ningsingduna Mount Heretpu Mount Manipur haine ming olakhibani state sigi maroebi isu kya da su center na lumna lauduna thabak tawri hairi khundrakpam AC da mire boiriba kharadi BJP da miyamna thajaba thamba ubada mipaiba yaunnarakle board khom satpada marum sona tuna sanare miyamna makhoi gumba mirep singa dudagi lapna lehausi state asida BJP gi lenga hek lakpadagi miyamna ingna sikna leiba ngamlabani covid ki wanaraba matam duda prime minister na pirakhiba kg manga gi singa du yauramdrabadi miyoi kya hinglamloi BJP gi lenga klairiba makhai layengba ngamdaba miyoi lehaloi yumdong khudimak sentok lehangani house covid na miyoi khara siriba si vaccination ta hodabanani constituency sigi miyamna siel yenglaga mihut khalabadi hena awaba tagani miyam geba awara pa khudima constituency sigi MLA da haidrabasu miyamna mahak masamak ta habirau madugi thaudang adu lauduna thabak tawgani haki amaramda thauramadu wa ngangladuna khundrakpam AC da BJP gi mere oiriba thangjam Mohendro nai yumthang nariba constituency atai ki yengnabada khundrakpam assembly constituency si yamna sothari sahi taraga manga MLA oiraglaba constituency asigi mihura sidi masagi lantum oina paisinduna laire mana miyam gi awaba udana masagi khakhanduna thabak tawwa sina miyam da awaba pibani kariguma miyamna mihur ohelabadi sothari bising menkakani loinana sago tharangi thabak kudingmakta tanaraga tawgani hainasu pausna phungdoki makasa tarakpoina to papam STDCM gi street corner meeting ngamme haidunu thingjinba mali schedule tribe demand committee Manipur STDCM na mitai maitai bu schedule tribe list salanana ba pangthoki ba street corner meeting sa thabada thingjin ki basi ngamme haidunu tawbigi thawu mal haina committee sigi general secretary ke Bogendra jina phungdokre ngasi STDCM na sinduna thangmaiban maisnam laikai da leiba panthoibi sangne na pangthoki ba wakat mifam mamada phongdokibadi mauna makhata na hai schedule tribe demand committee Manipur na mitai maitai bu schedule tribe list salanana ba makhal kyagi khongjang sai kharagi mamangdagi sangsinduna lakibani masigi manungsana handak DC digi ayaba lauduna street corner meeting sing pangthok pauki adubu matam ikan kanadana mari leinaba authority gi mekedigi niyam thugai haiduna amuk thingzilakibagi thawong siyaningde ayaba lawu matamda DC digi
term and condition thamlaki condition adu covid ki satnagadaba SOP sing ngakpa amadi lambi da satok chasin tawriba miyoi singna ai apan piba yaroi haiba khaktani makoina thamlaki ba satna kanglon khudima ASTDCM gi maikedi ngakna pangthoki adubu khangauduna satna kanglon thugai haina WhatsApp ki kutangna khangalaki basi ngamme haiduna tawbigi mamitai karigumba makhoi satna kanglon singa thugai ki ba yawrabasu ngakpi na ba mari lena ba authority singa duda ai basi role amana thasi ki taraga turukta piduna haijakre adumena ma ngasi phawbi oina di pakhum ama phawba ASTDCM da lakpa leitri haina su phongdokhi atopa pawmana poktriba angangi phawba sel tolab lengangni manipur lenga si senjau kanglab lenga oire Laitun saru pande haiduna pangang ngang badiyai lenga si sengau kang madigi poktriba angang singdagi fawa skill tolaba lenga oirari makhoigi oida padaba sirol da miyamna thajarabadi miyam hena wagani haina kaisam thong ACD NPB gi mere oiriba L Zentu Kumar elangbam na phongdokre kaisam pat leimizam laikai da leiba yefa thongni community hall pangthokiba NPP gi mere L Zentu Kumar gi nom gyoba political conference saru gyaratun handak pangthokodriba mikhalasi yamna marueba masum aruba tangkakta pangthoko mikhalama oibana miyamna taraina lobigano haki mikhalasi gi phalna lakhadoriba sei manga sigi manipur gi lebak lepadoribani laiton saru pande haibi matagum BJP na panghai da haibasu manipur lenga ki sengao si pungkang kanglabani lenga asi poktriba angang fawa siel tolabani haiken su paus na phongdoki atopa pawmana ma India amadi Manipur bu mase thugai ga ba party di BJP ni okram ibobi hauji India ra pali lenga amani Manipur pan ki BJP lenga as yamna communal loibi India amas Manipur bu mase thugai pa pamba party ne Thadagani toi subo Manipur Legislative Assembly mikal da wabagai e sida Congress ki mere oiriba Fazul Rahim gi firal singkatpe gi thoramda CLP leader oibo bina phongdokre ngasi firal singkatpe gi thoram sida mari leinana mana hai Congress di Mahatma Gandhi B.R. Ambedkar Maulana Abdul Kalam Azad Sadar Patel khoina semlama India gi lengaglon laining da ningkha tamba haiba secularism na yanglin saru oiba party ni BJP di makoine hek sa phonglakpadigi kanglup amaga ungkhatna handuna lakli haina spalakli atopa pawmana BJP gi lenga amuk lakhan mahaibisi isan isabu thauri yanjabani Salman Khurshid Bharatiya Janata Party BJP gi mirep sing mai pakhanduna amuk hana lenga sinarabadi isan isabu thauri yanjabani haina hanagi Union Minister Congress ki star campaigner Salman Khurshid na phongdokre moirange sida Congress mirep oiribe MLA Pukrem Sarachandra gi mikhal ga mari lainana kokta khuman thongkhong da leiba Morning Star Public School ground pangthokiba meet the leaders and workers ki thorong ga mari lainana Salman Khurshid na hai Russia amasum Ukraine sathariba lana sidgi India masa sing lauthok pangamdana leiri asiguma luraba tanphama sida awawa taraba sing lauthokna ba haibada wa tabina ba anabu lenga ama laknabigi miyamna khandabigi matam oire masigi ahanba khongthang oina lamdam asidagi Congress ki mirep sing mai pakalasi leba asida puna khundaminariba furup singda BJP na khenaba miyeng yengli masigi miyeng haibabu Muslim singi hijab sizinaba yaroi han irang thukali hijab haibisi kangrup amagi izzat ngagliba symbol amani han spanki atopa paw khara namu mai haurabi UN mifamna Ukraine Russia ga kana mari yana khre amasum onsinaduna sainakre Russia Ukraine crisis ki matana ngarang yum sekesa numiki numidang ehinga thengbada pangthokiba emergency security council gi mai hauraba mifam amada mai thongda sawbagi mami taraba Ukraine gi ambassador amana ma ki Russia gi phamana baduda maral kya siraduna saikre Russia na share oiriba UN Security Council aduna ma ki leiba ki mathakta lana du thingnaba oithokpa yaba punamak tawgadabani haina share gi kya sit jiana haiki lana du thingba body singa sigi tawpham thokpa mathau aduni haina Russia gi President Vladimir Putin na Ukraine military operation ama hek lauthokibagi matung hokiba member taraga manga gi Security Council gi mifam adura Ukraine ambassador aduna haiki UN Security Council gi mathang palinaina punaba presidency adu hauzik pairiba Russia gi UN ambassador Vasily Nabenziad lan lepnaba Putin ko foreign minister Sergei Lavrov ko haina taksinki Russia gi UN ambassador Nabenziad chair oibigi nahaki duty sing pangtho o haina sumana haiki war criminal singidam makhoi gi lamsat sumthokna bigi lambi leite makhoi adudi Sumdring patal sakhigidabni haki mai hauna awai akhum tawnakibaduda Nebenzi yan Russia supnagi
special military operation ama sumna pangthokpani masi lan ama kobu yaroi haina magi Ukraine gi phamanaba adura haiki Ukraine gi miyam gi mathakta aikoina landabagi thabak sathati adubu Kyiv sakti pairiba junta adugi mayuktani haibasi aroibada ayakna haiba pami haina kon Russia gi Nebenjiana makhataki Russia gi khongthang adubu lanama natti haiba Moscow inboy gi wafam adudi angawbani haina mifam adugi tungna Ukraine gi ambassador aduna haiki Paumi amana hanglaki buwang amagi pakhum piraduna UN da Ukraine gi ambassador aduna magi president satara du thugairaba magi president aduna lanama lakthraba amasum mana sigum voice ngangduna leiriba Trezi lunatic amagi matangda nakoina aibu makhatana nganghanba pamni brahaki nakoina aibu wan thok pihanana bahadi masi lunasini haina Kyiv ki ambassador aduna su makhataki atopa pawmana Ukraine landara krapsu Imran Khana hairi Moscow da lakpasi mathum marang hauna nungai ba pui Russia na Ukraine landa khibegi serakta numit nini gi khongsata Moscow da landing tokiba Pakistan gi Prime Minister Imran Khana magi khongsat ki matam sadabadu kaukthoktu Russian official singda yamna mathum marang hauna nungai ba pui haina phungdokre Airport the Prime Minister Imran Khan mu okiba Russia official singa duga maka wari sanaduna nokpa du Pakistan gi Zio News ki Murtaza Ali Sahana video ama tweet toki Ukraine da landabagi matang Russia ki mathakta malem paksanbagi mipaiba masum asawa phongdoknari ngai tangkakta Imran Khan ki thawong adumakti yamna sengna pharakta ba ama oiri aihakna lakliba tangkak asi yamna mak mathum marang hauna nungai haina video adu da Pakistan Prime Minister aduna haki Imran Khan atopa Russian official amadasu amukhana hairaduna nakoina aibu Haihalu madudi Moscow da lakpasi aiko yamna mathum marang hawi Russian team aduna maki card makpu score torakhi amasum hai Mr Khan aiko nangbu hayeng unaba lakani Ukraine sathariba Russia gi thabak sing asigi mayokta yaningdaba phongdok paibasi mathau masa khangba leba khuding maki tokpham tokpa aduni hairaduna US na khongsat adugi matangda yaningdaba su phongdokhi Amaromdana Ukraine landabada Belarus am yaude president Belarus ki territory degi Russia troops na Ukraine sangsilakhi haina Kyiv na phongdurakibada Ukraine da Russia na landabadu da maki military yaudi haina Belarus lusingba Alexander Lukashenko na ngasi phongdokre Russia gi President Vladimir Putin ga tinaba ally ama oiriba Lukashenko na ki operation sida aikoi gi armed forcing sarugyadi Moscow na Belarus da lan milising kya thamki Russia amasum Belarus ka tainaba Ukraine gi awang thangbangam khoi paringda artillery attack torakhi haina ngasi Ukraine gi border guards na su haiki atopa famadana emergency lauthokre Ukraine da Russia gi amna nongthok amasum leikhar attack torakhi badugi matungda European amasum NATO member leiba ma oiriba Lithuania na ngasi state of emergency ma lauthokre mi million 2.8 ki apik pahanagi Soviet Republic ama oiriba Lithuania Russia amasum Belarus ka ngamkhoi sing tainari National Defense Council gi mi mapangthoknaba matungda Lithuania gi president Gitanas Nauseda na haiki state of emergency ama thamnaba ehakna D3 ama sahi tawragani alliance ki member amada ki halaglabadi emergency consultation singidamak piriba NATO gi article 4 du satna hananaba Lithuania na haijaragani haina sumang sumakhataki makasa tharakpo ina to papaw khrana pre-poll violence thokanda bangamdre candidate ki thungal da bomb pukhalamle BJP gi worker kaplamle MLA gi yumda kapslamle tangkak ani tokna pangthoklagadaba Thadagani thoi suba Manipur Legislative Assembly gi ahanba PS ki vote thadanagadaba numit humni khakta ngaisilaglaba fawbada law and order ki fibam fagat handuna miyam tangdu laitana lehanba ngamle hairiba lengangna bom amasum nungmai yaw pre-poll violence sing thokandaba ngamdre Hairo amasung Wangoi Assembly constituency da mathangsina mahirui amasum state force ki personnel ama yauna miyani nongmaina kaptuna harkraba matungda su makhatana pre-poll violence ki thaudok sing leptana thoksilaktuna Andro Assembly constituency da miyani nongmaina pandana sokraba matungda ngarang numidang dagina ngasi ayuki angan basaruk fawbar tungan mafamahumda bom amasum nongmai yawa pre-poll violence sing thokre Pangthokodoriba Mikhalgi Thaubuoriba Election Commission of India amasum Chief Electoral Officer Manipur yauna Mikhalga mari lenabo official sing amasum district administration gi maikediga akan masuksin thorang sing lakholabasu pre-poll violence sing di
hotrong ho na thokchilakpagi manungsana ngasi ayu angan bapung ahum kra helakpada khurai a sida NPP gi mire oiriba laitonjam zayanagi khurai konsam laikai da lebe yungi thongal da saba election gi gate mayar sakangna bising mapangal kalaba bom am pokailamadegi maki gate gi saruk singkup sana mangta thokre adumoina mo thaudo odu na miyo amata aswapan yaukide thaudo odu gi mayokta miyamna wakat mi pham dana protest tokre panba yabadi candidate asigi election office ta bom thamnamba masu pokailamagi thaudoksu matang thokrabani amaramda ngasi numidang pung mapana taramdai da kairau asigi manung sanma kyam gai tathok mapan gi mafam amada thokiba thaudokta BJP gi worker ama miyoi khrana maphaigan numai meru ama kapsilamle soloba miyoi dugi masanupi yauna miyoi kharabuna furamle hairi soloba miyoi dugi maming MD Saudin Saini Pugani to apopole kidraba Nizamuddin Kawi ma kyam gai tathok makha laikai de gini hairi nongmai maruna panbadi gi mahak rasmi district pukatun laikanari thaudo adu soklaba miwe asina maki makuboki manaunupa MD Masiuddin Sai kuntrago humdaga loinana Zenimsta ana bahang masatluraga mayumda halakpigi lambi te thokibane hari makoina halakpigi lambi de ACC da candidate oiriba miwe amagi workers singna bakharana makoi bu thattuna khamlaba matungna miyamda yenaba purakliba sel sing puthor au hairaki wafam dura makoina sel yenaba purakpa nate Jenims ta ana bahang basalubani haibida thajadi hairakpa loinana gari thugai bharakibani nakalani ge marakta umkhana ba adugi makha tarakpada Thawal district police ta commando oina leiba Rakibuddin kawba miwe amana Saudin gi oi thangba maphaigan numai meru ama kapsilamani so hairi loinana mayang Imphal East da BJP gi mire oiriba ke Robindro gi Lafupa Terada leba yungi geta gari kya khamjilaga numai kapsinba amasum nungna thajinduna candidate asigi workers singi punsi singnaram hari thaudo sina ngarang numidang pung 10 rom tarakpada thokibani mafam madura leba candidate ki yumda ACS da atopa party da mire oiriba miwema gi workers sina numai kapsilakpada gi nakalani gi marakta ngya khatna sainaba tholaktuna irang thokibani irang gi thaudo du bu yaningda phungdoktuna ngasi wakat mifam pang thoki so hairi Makasa tarakfoina to pamaruiba pau khraga myamna mathangsina pijage Putin Ukraine gi mayokta lan lakthokre nungsuk lom gi lebak singda akan warning pikre Russia gi president Vladimir Putin sagol sinumite Ukraine gi mayokta lan lakthokre amasum lebak sigi nungsuk lom gi misang singda akan warning tokre Ukraine gi mayokta Russia na military attack horagani haina Putin lakthokibaga loinana Ukrainian capital kibta amadi atopa city khrada pokhai bi makhol sing takhi television broadcast amada Putin haki mapandagi khut thingjin ge khaliba khudimak to wapam masi khangali madudi nakoina khut thingjilaglabadi puwari da mayonakhiba kayadigi henba sathiba phibam sing nakoina mayonnarakani UN Security Council Ukraine gi conflict ki matangda yumsakesa numiki ahingda emergency mifam ama pangthokibada Putin Russian airwave singi khutangna Ukraine gi mayukta lan lakthoki UN Secretary General Antonio Guterres na Putin na maki Tengsing lefananaba taksin kiba matungna Putin na lan laktokibani Guterres na haki military operation makha sathanaba tasingna sem sari boirabadi ayangna thamoi singna President Putin da Russian troops singna Ukraine landaba lefananaba haijari lan gi thabak leplaga maratapa phibam lakhananaba phireb laukibaga loinana lan adu special military operation amani haina TV gi khuthangna phongdoki amasum hak lebak Ukraine pashin ba pamanati toigom sum leba adugi military forcing lakthokpa madi nazi gi ithil lehenda ba pamadagi ni haikena su pauchna su palakli makhasa tharak poina to papamna taxation department na maphamari the rate satakre taxation department gi enforcement team na hauki patang kun gomdri Chuchampur district ki tungan maphamari the rate satakre hari department sigi sirolamana haribana red satakiba mafam singadudi thangjam road ki leiba new bazar bus parking da leiba MS Amrita Trades New Lamka da MS Buden store new bazar gi zone street da leiba MS Subas variety store amasum thangjam road ki new bazar bus parking da leiba MS Leima Traders ni Red adu lakadoriba state assembly mikhala sigamari lainana ain kaina poste amasum atei miam da lemna yenthona ba posai sing leibra haina satakibani red adu da grocery item amasum atei beverage item na singba sing thengnaki hairiba item sing adu lupa crore taraga lakh 13 ga humdoiga lising maudraga humdoiga satruka supnagi anirom oigani department gi maikei digi document amasum record sing verify tonabagi khongthang sing lokhatle haina spalakli Loshilakpoina tendakpa pawng kutanga mayamna thamjaramge Russia na Ukraine da full scale war sataba hokre Ukraine da Russia gi plane threat
कापथखरे यूक्रेन की लनमी निफु हेना सिरे रशिया की लनमी अनि फजनखरे हाइरि रशिया की लनमी सिना यूक्रेन लंदाब हौखिबग लोइना कैपिटल की यावना सिटी क्या मिसाइल स्ट्राइक तौखिबदगी अहौब पोखाइबगी मखोल क्या ताब फंखरे मरासिदा यूक्रेन की मैकेदगी रशिया की वार प्लेन तरे कापथखरे लनमी निफु हेना सिरे अमदी रशिया की लनमी अनि फारे हेना ऑफिशियल रिपोर्ट अमगी मतुंगिना फोंदोक्ली यूक्रेन की कैपिटल कीवदा लैरिबा मियोय क्या अमनसु सफगदब मफम येंगदुन लांजेनखरे यूक्रेन की नोंफोक थांगबदा लैरिबा मिलिटरी एयरफील्ड कया अमदा मिसाइल तासिलकपदगी मैखु चावना करकपगी सक्तम अमा उबा फंखि यूक्रेन की नोंफोक थांगबा खार्किव रीजन की सुगुयेव मनाक नकनबदा लैबा मिलिटरी एयरफील्ड अमदा मैखु चावना करकपगी वीडियो अमदी फोटो सिंग उबा फंखि यूक्रेन की प्रेसिडेंट वोलोदिमिर जेलेंस्की ना हाइखिबदा माग आर्म फोर्स ना यूक्रेन की नोंफोक थांगबा डोनबास एरिया लेब मफमदगी रशियन लनमिसिंग चथरखिब एटेक अमा ताकथोकप ngamkhre adumainama रशिया नदी मखोने चथरिब लंदा सिनबगी थवोंग सिदा यूक्रेन की मैकेडी का अथिंग पीब ngamde हाइरि यूक्रेन की मिलिटरी नदी रशिया न ऑक्युपाई 50 हेना हाटख्रे अदुगा वार प्लेन मंगा अमदि हेलीकॉप्टर अनि पुना वार प्लेन तरे ना कापथखरे हाइना फोंदोक्ली अदुबो हाइरिब वाफम असि चपचान वेरीफाई तवदि ngamdri यूक्रेन की मिलिटरी इंफ्रास्ट्रक्चर सिंगदा रशिया न मिसाइल स्ट्राइक तौबमदी वार प्लेसिंग पाइसिंदुना लंदा सिनबगी थवोंग सिंग चथरि वेस्टर्न यूक्रेन द लेबा एयरपोर्ट अमदसु मिसाइल स्ट्राइक तौखरे हाइरि रशिया की मिलिटरी लंदा सिलिबसी की मरम तोान तोान स्टेटमेंट क्या अम पीबग लोइना मखोने चथरिब लंदा सिंगी थवोंग असि मरम चाबने हाइरि डोनबास द लेबा रशिया न सगतपा सेपरेटिस्ट सिंग प्रोटेस्ट तौनबगी दमक्ता यूक्रेन द लंदा सिनबगी थवोंग असि चथरिबने हाइना रशिया की मैकेडी की हाइरि रशिया न मिसाइल अटैक चथरखिबा ओडेसा की पोर्ट अमदा मनाक्ता मियोय तरागनि पान सिखिबा यावना पुन्ना सिविलियन कुंथ्रा सिखरे हाइबगी रिपोर्ट लैरि रशिया की मिलिटरी ने यूक्रेन की लनमिसिंग असि खुलाई थदोलगा मसा हिंजनब चेनबा हौरे हाइना वाफम फोंदोक्ली अदुबु यूक्रेन नदी वाफम असिदा यामना कन यानिंगदब उठखिबगा लोइनना रशियन ऑक्युपायर यंखै हाले वार प्लेन तरे ना कापथखरे हाइरि यूक्रेन गवर्नमेंट की मैकेदी कनागुम मियोयसिन खुलाई पाइदुन रशिया न लंदारकलिबसि थेंगनबा पामलगदि खुलाई पीगनि लौथोखरे मरासिदा रशिया की डिफेंस मिनिस्ट्री की मैकेदी की पीखिबा स्टेटमेंट अमददि मखोइन लंदाबदा सिजनरिब खुसु खुलाइसिंग असि हाई प्रेसिजन्स वेपन ओइबना यूक्रेन की मिलिटरी साइट खक्तमक अखनना टारगेट तवी मरामसिना चथरिब लंदा सिनबगी थवोंगसिदा सिविलियन सिंगदा अकिबा पीबा लैते हाइरि यूक्रेन की रिजिम ना हौकिबा सही निपालुम सुपना ओटपी नैबिरब मियोयसिंग प्रोटेस्ट तौनबगीदमक ngasi रशिया ना स्पेशल मिलिटरी ऑपरेशन चथबा हौरे हाइना रशिया की ऑफिशियल स्टेट रशिया 1 टीवी ना फोंदोक्ली यूक्रेन की प्रेसिडेंट वोलोदिमिर जेलेंस्की नादी रशियन अटैक चथरगलिबसि नाजी जर्मनी का पांखक ओय हाइबगी वाफम थमखिबगा लोइनना यूक्रेन रशिया का लैनरिबा डिप्लोमेटिक की मरी पुनम कक्नरे हाइरि यूक्रेन की मिनिस्ट्री ऑफ डिफेंस न क्लेम तौखिबदा रशिया की लनमी अनीदी मखोइना फारे यूक्रेन की आर्म फोर्स की जनरल स्टाफ न फारब रशिया की लनमी अनी अदुगी सक्तमदु उठखि रशिया की लनमी अनी अदु यंगकोल मोटोराइज्ड राइफल यूनिट 91701 दगी हाइरि ngasi ayu anganba matamdagi Russia na Ukraine gi city amadi military base sing masing yamlaba war plane sing pasilaktuna attack sa tharaki hairi Russia na di Ukraine gi war sida nuclear khulai nataba conventional weapon da khwaidagi sakti lairaba father of all bomb Thadagani have weapon su phongdokre masi malem gi oina nan nuclear bomb da khwaidagi sakti lairaba bomb ne hairi Russia gi sakti lairaba nan nuclear bomb ton निफुगमरी की TNT बॉम्ब से थादरक मतमदा किलोमीटर चहुंगी रेडियस पाक्सन मंगन तखन मंगंबगी शक्ति सेले हारि ब्रिटिश मीडिया की मैकेडी की रिपोर्ट तौकी बुवाप ममद रशिया की प्रेसिडेंट व्लादिमीर पुतिन यूक्रेन चथरिब लान असिदा फादर ऑफ बॉम्ब सिजनरक याय हाइबा फोंदोखरे यूनाइटेड स्टेट्स ना अफगानिस्तान इहान हान बोइना थदकिबा मदर ऑफ ऑल बॉम्ब दगी रशिया की बॉम्ब सिना सरमरी हेना शक्ति ले हारि मरासिदा यूक्रेन की मियोय तरागमरी तोंबो मिलिटरी प्लेन अमा यूक्रेन की कैपिटल कीव की मनाक नकप मफम अमदा काइख्रे रशिया नदी यूक्रेन की एयर बेस द लेबा मिलिटरी इंफ्रास्ट्रक्चर पुनमक थुगाइरे हाबिगी वाफम क्लेम तौरदुना रशिया न लनमिसिन यूक्रेन की नोंफोक थांगबद लेबा विलेज अनिसु कंट्रोल तौरे हाइरि मरासिदा फ्रांस की प्रेसिडेंट इमानुएल मेट्रोनसु रशिया न यूक्रेन लंदा सिनबगी थवोंग दो अकन ममोंग यानिंगदबु उठखिबगा लोइनना मसिगी चपचाप पाखुम पीगनि फोंदोखरे
Russia na Ukraine na landasin ba tawong sa Europe ki oiba itihas ta anauba mayon ama laklagani hairi malem gi ani subo lanjaw gi matung tarak pada masi Europe to khwaidi gi amama tangkak amani haina phongdokre Russia gi lanmi sing aduna Odessa Mariupol gi samudra khongbal da thunglaki Russia gi lanmi sing aduna Kangphal nongthak amadi samudra gi lanmi da sangshil lambi da sangshil lagi attack tawgi thawong adu satarakli Ukraine gi miyoy million ahum hena lairiba capital Gifta ngasi nungandringi mangoy na bomb tof kya ama kapsilakwadagi ahawba pokhaibagi makol kya ama taba fangki siren khombagi makol su taba fangki Ukraine gi military intelligence ki headquarter da su maikhu sauna karak ore Western gi lusingba singna Ukraine gi lana se thoktana bagi damakta diplomatic ki oiba khongthang sing kya ama paikhatuna hona biyaba hona khibani malem gi ani subalanjao gi matamda Nazi Germany na tawkiba mataw adugumna ngasi ayuk Russia na aikogi lebakta landas lakli hana Ukraine gi president Volodymyr Zelensky na hari Russian military na di Ukraine air base taraga mato yaw na military facility hundraga mari thugay dun mga takan kre Russian Defense Ministry na di Su-25 attack jet ama pilot ki ashoy bana maram oiraga kaikre Russia gi Defense Minister Sergei Shoigu na di Ukraine gi lanmi singwi ikai khonoba ngak na sanaba hukum tokre amadi khulai thadoklaba Ukraine gi lanmi sing dadi safe corridor pigani hari Russia gi President Vladimir Putin na Ukraine da military operations sathanabagi wafam laukhoki bagaloinana Russia na satharibe action asida kanaguma leibak sina khut thingjingi haina khanba tarabadi mamang da amukta ukidriba khudong thiba nangani haiba section world pikre hainasu pawsna phungdorakli adu haujiku na di mya pawks matang sa lusinjaragi amasum pathosagi brisfolki plan ki biyaur simam nangak pigani matam gi oba maruebe pawksing su myam da update feature kana channel sigi makedegi su myam da thamjari and thank you